Manipur Pradesh Congress Committee ki spokesperson Ningombam Bupendana Fongdorakli Hiramasi matangda ngasi Congress Bhavanda pangthokpa paugi mifam amada Bupendana hai Govindaji ki complex manungda leiba mitai purufna irat thongi taunariba ibuthau pakhangba Kuru Nongsaba amadi ima yumzau lairembi ki laifam len asi nathairaga karigidamak paliba lengak asina lai sing asiga mari leinadaba construction tauribano lengak asina sanamahi laining chatpa singi mayokta thawai usitana lujadaba wangang sangang sizinaduna religious sentiment sokpa mawongda chathakhiba thawong adu Congress party na yaba ngamloi asigumba thawong asi Atai lining laishon chatpa furup singi mayokta BJP na lusingba lengak asina chatharakloi haningai leite Indian Constitution ki Article 25 na piriba freedom to religion asi BJP na khongaung naduna atai lairiba dharma khudimak muthatlaga one religion haiba pandam adu fangnana bahotnarakpani Secularism da chaungna thajaba thamba Congress Party na sanamahi lining chatpa singi damak lepkani BJP amasung RSS ki wakhalon kaidonungda mai pakhaloi Ipa ipugi liklam ngak thamgani hainasu Bupendana makhatana fongdoki Saba sadabdi lairdana madura manung changjhaluraga ai khoi gi mitai lining sanamahi lining chachariba kangbu singdugi mayokta maduga against makhoi khoi sauna namagi sahonna namagi damakta masumain tawdana Manipur ki BJP sarkar sina maduda karigi damakta no bai khoi gi sanamahi lining sibu thawoi usittabi mong utkhrise Madu thawai usittabra natana sanamahi lining sibu namthage muthatke tawbneba masi karaidagi thola ino haiba matamda BJP amsung RSS ki one language one nation one language one religion dudagi tholakpane makhoi gi tawro haina hairakhrabane aduna akhoina amuk hangadu je majugi mamangda masjid su kayama thokre ato state su ngasi di sanamahi lining da masmaini attack tawre demolish tawna tawre hayeng na amuk masjid ta hangchina madu Christian ki church ta adu oragari ngasi Manipur sida aikhoi gi lining thaugi oiba lairembi gi oiba khoi ipa gi ipu gi mayam do krai da chat khadoi ngoba